Ukhrul town da leiba mini secretariat complex ta bom pokhaibagi thodok thokraba matung ikui da ngarang numidang pung 3 kontra taramdai da mapangal leiraba bom amaga muk pokhaibada mioi manga asok apan nangkhre haire thodok asing ngarang numidang pung 3 kontra rom tarakpa duda Valiant Baptist Church ki changfam manakta ahoba makhol kaloinana bom pokhaiki amasung thodok atuda pochai happa thelana chungba nan Manipuri ani yauna mioi manga asok apan nangkhre Bom pokai kraba matung soklaba singa du khudakta Ukhrul District Hospital da pukatke. Soklaba singa du ki manungda asok pa amagi fibam luna leiri haire. Ngarangi thodok adu ki matangda Ukhrul Police ki team amana khudakta mafam adu da changsinduna thizin humzin ba yengsen bagi thabak chathakre. Police ki matung inna ngarang bom pokai ba adu da soklaba singa du non local ngaktani. Soklaba singa du di Bihar dagi Mangal Mahatan Sanjay Kumar Prasad Satanarayan Gupta 4000 dagi Sanjay Upriti amasong Laimakhong dagi Arzudon kawi